Human chain same biao nang siyo pung tara mathurugi numiyungwa phawa Manipur sinma thungna makal kaya khongjang changsingadaba kokomigi khongjang auzik Manipur gi mafam kaya da human chain same gi saktam singni atop thajaningai oriba paw mona More college manakta kene amadi Beles volunteer sing khu thoknabada Kuki ama sirari loinana hairiba sikraba Kuki sigi maming sina tasappa tonkhona luf kawi son of pa ngamza pau lupau more gi yang pokpidagi ni hainasu pausna makatari atopa pau mana numai khrani gi mamang na minister na phongdo khibani haiba langa mari lenaba wapam khra yawba audio recording singadu Manipur lenga ki mai kai digi di DIPR ki kuthang da semjen sejenba tawbani haib gi wapam phongdo khibaga loinana thawong sa thaba miyoi singi masaka loge ba thabak sing lokot kani haina phongdo khiba lekrabasu mamang sai gi me ahum digi Manipur tholak liba kanglup masel gi thoning da ba thakdok singi matang na Supreme Court na pi khiba direction gi matungina CM khiba Commission of Inquiry Manipur Violence 2023 da Kuki lup amana Chief Minister ki mathakta FIR am register tawduna lokot pina ba ama suma ki mathakta investigation sa thabina ba petition am file tawkhre hari wafam asuleba asigi maru oina national media ma oidiba Deccan Herald na update tarakhiba report aman haibani pawgi agency ki sina file torapa report ki matungina wakat asi Kuki Organization for Human Rights kohor kauba look amana Supreme Court na appointment pikiba officer singi commission da ayib sirol ama pisinduna wakalakipani hari adu Chief Minister and Biran gi mathakta FIR case ama register tawdun lakot piwa masu maki mathakta investigation sa thabiyu harakiba aduna Manipur Kuki singi mayokta large scale ethnic violence thuan bigi conspiracy tawi haibigi sar su torakhi hari ayib sirol adu Maharashtra gi hanagi director general oiramba data threat parcel gi kada address tawduna pirakhibani haina su report tawri aduga sirol asi Union Home Ministry gi Secretariat Govind Mohan IAS ki kuthangna pirakhibani hairi atopa tendak maruiba pawmana Koutruk ki firing da nomaina panduna laikhidra BNC Surbala Post-Mortem gi rebels ki matungina dimaksi sniper na kaplam lamba yari Manipur optional gi maikedi gi maruiba I pawsing myamna thamjari ahanbada Arambai Tengol Unit 2 dagi tholakpa press release ang tang hana mayam da thamjaramge ngasi tang taruk thamapan English ngani ga kuninga mari da thoko press release ni Arambai Tengol Unit 2 na mayai ka nisa gi mayokta sangsilakpa khongjang gi saruk ama oina Unit Commander Salai Pathona dusingba team amana Yaripok Bamo Lekai digi Maira Paibi Ima Evel single loinana haukiba September gi tang mari gi numidang Unit 2 na konba jaga singda drive sa thabada Market to lupa lakh mari rongi mamal oigida WY tablet amadi heroin number 4 fagat pagam khre phagalaba polam sing miyam mangda puthok tuna mangan khre sadakhiba drive aduda mateng pangwi khiba punamak po Arambai Tengol Unit 2 gi maikei digi thagatpa phongdok sari loinana matung tarakpadasu club amadi Maira Paibi Ima Evel singa khusam naraga mayai ka ba nisa maru phongna muthatriba faw lepa leitana khona khigani Zotin Thoksom control room unit 2 sahi tawduna press release asi tholakli makhasa tharak poina kanglai paki maira gi editorial ma'am special content moina thamjari Manipur da cottages industry mapung phana yokhana sarkar na honasi miyoi lakh kungani palum lei haina panari ba Manipur gi apun mami singa sigi manung da lairik laisu hoiraba naharo lakh tare lom hauju thabak phangdabi awaba mayek naduna lei tungi yumbudal oigadori ba lairik laisu hoiraba naharol singa sina white color job ta lining oiduna laikhibadagi atopa masama sana sana ba sinpham da mai onsin ba tawduna laidi masina makoi gi senthok lambi leitabadagi imung monong gi phibam phalakta haibadu wari maram aduna Manipur sarkar na lairik laisu hoiraba ngaukhatnara ba aikoi gi naharol singa sigi masama saga sana ba sinpham da mai onsin duna senthok lambi ohenna ba thabak pekat pa mataw tare Manipur khoaidigi hena sunaribadi cottage industry habisini Cottage industry haibisi yum da masa gi haijaba sinpham haibadi fisalon sa tawba ogyen loiba laiti saba safu saba sana saba thangten saba kol haiba furituba liwa gi pothok saduna puthokpa kya asini hairiba sinpham khara si natana atopa sinpham kya amasu lairi maduna mathakta pankhriba sinpham singa sigi mapung fana khuloi rabai khugi naharol sing thidoglaga sarkar gi maikedi gi loan gi senpam pibiduna makhatana pothok handuna senthok lambi ohenna ba
ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯕꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣꯇꯦꯖ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯄꯨꯡꯁꯤ ꯁꯤꯕꯒꯨꯝ ꯇꯧꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯄꯟꯖꯥꯕ ꯁ꯭ꯇꯦꯠꯇꯗꯤ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯡꯒꯪꯁꯤꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯇꯦꯖ ꯏꯟꯗꯁꯇ꯭ꯔꯤꯗ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯑꯃꯗꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯁꯥꯒ ꯆꯨꯅꯕ ꯁꯤꯟꯐꯝ ꯑꯗꯨ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯣꯠꯇꯣꯛꯂꯒ ꯈꯨꯗꯛꯇ ꯆꯦꯛ ꯏꯔꯒ ꯂꯣꯟ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯌꯣꯛꯈꯠꯆꯅꯕ ꯍꯣꯠꯅꯕꯒꯤ ꯂꯣꯟ ꯇꯥꯅꯕ ꯂꯩꯇꯦ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯂꯒ ꯑꯣꯟꯂꯥꯏꯟꯗ ꯂꯣꯟ ꯄꯤꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯅ ꯆꯠꯊꯩ ꯃꯗꯨꯅ ꯄꯟꯖꯥꯕ ꯁ꯭ꯇꯦꯠꯇ ꯀꯣꯇꯦꯖ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯃꯁꯤꯅ ꯏꯟꯀꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯍꯟꯗꯨꯅ ꯂꯥꯏꯔꯕ ꯊꯕꯛ ꯐꯪꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯂꯩꯍꯟꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯌꯣꯛꯈꯠꯅꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯣꯟ ꯇꯥꯅꯕ ꯆꯪꯏ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯣꯟ ꯇꯥꯅꯕꯗ ꯄꯩꯁా ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯂꯣꯏꯅꯅ ꯆꯍꯤ ꯀꯌꯥ ꯂꯣꯟ ꯇꯥꯅꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯑꯁꯨꯝꯅ ꯀꯣꯇꯦꯖ ꯏꯟꯗꯁꯇ꯭ꯔꯤ ꯃꯄꯨꯡ ꯐꯥꯅ ꯌꯣꯛꯈꯠꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯃꯨ ꯊꯨꯗꯦꯛꯄꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯦꯟꯗ꯭ꯔ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯒ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯁꯔꯚꯦ ꯇꯧꯕ ꯇꯥꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯂꯒ ꯁꯤꯟꯐꯝꯁꯤꯡ ꯑꯗꯨ ꯌꯣꯛꯈꯠꯅꯕ ꯂꯣꯟ ꯑꯃꯗꯤ ꯒ꯭ꯔꯥꯟꯒꯤ ꯁꯦꯟꯐꯝ ꯀꯔꯞꯁꯟ ꯌꯥꯎꯗꯅ ꯄꯤꯔꯒ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯆꯩꯔꯛꯁꯤꯗ ꯑꯅꯧꯕ BJPꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯃ ꯂꯤꯡꯈꯠꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤ ꯂꯤꯡꯈꯠꯇꯨꯅ ꯂꯩꯐꯝ ꯊꯣꯛꯄ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯦꯟ ꯄꯥꯋꯔ ꯅꯤꯡꯊꯤꯅ ꯊꯝꯗꯨꯅ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯅꯣꯂꯦꯖ ꯃꯤꯑꯣꯏ ꯀꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯦ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯤꯌꯥꯝ ꯀꯥꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯧꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯀꯌꯥ ꯍꯥꯡꯗꯣꯛꯂꯒ ꯃꯄꯨꯡ ꯐꯥꯅ ꯔꯟ ꯇꯧꯕ ꯉꯝꯗꯅ ꯃꯥꯡꯖꯕ ꯀꯌꯥ ꯌꯥꯎꯔꯤ ꯃꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯡꯒ꯭ꯋꯦꯖ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯁꯨ ꯄꯟꯕ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯐꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯍꯤꯔꯝ ꯑꯁꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯀꯣꯇꯦꯖ ꯏꯟꯗꯁꯇ꯭ꯔꯤ ꯂꯤꯡꯈꯠꯍꯟꯅꯕ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ CPI ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯩꯔꯤ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯔꯞꯄ ꯃꯍꯜ ꯇꯦꯡꯇ ꯂꯩꯕ ꯏꯔꯥꯕꯣꯠ ꯚꯋꯟꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯕ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯦꯟꯇꯔꯗ ꯂꯩꯇꯦ ꯃꯁꯤꯗ ꯅꯠꯇꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯩꯊꯣꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯅꯕꯒꯤꯗꯃꯛ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯡꯗ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ CPIꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ D. ꯔꯥꯖꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯑꯃꯗꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯕꯤꯅꯕ ꯑꯏꯕ ꯁꯨꯔꯣꯜ ꯊꯥꯈꯤꯕꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MMTUꯅ ST ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯟ ꯋꯥꯏꯗ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯒꯦ ꯀꯟꯗ꯭ꯔꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯪꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯄꯔꯥ ꯇꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯦꯟꯗꯨꯅ ꯂꯩꯌꯨ MMTU ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯅꯕꯒꯤꯗꯃꯛ ꯅꯦꯁꯟ ꯋꯥꯏꯗ ꯀꯦꯝꯄꯦꯟ ꯑꯃ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯃꯤꯑꯣꯏ 10ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤꯗꯃꯛ ꯁꯦꯞꯇꯦꯝꯕꯔ 12ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯁꯨꯔꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯨꯇꯨꯝ ꯁꯨꯔꯃꯅꯤꯅ ꯍꯥꯏ MMTUꯅ ꯃꯩꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯧꯍꯟꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯅꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯏꯍꯧ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯅꯕ ꯑꯃꯗꯤ ꯌꯥꯎꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ 10ꯅ ꯁꯥꯕ ꯈꯣꯡꯕꯨ ꯑꯃ ꯑꯊꯨꯕꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ
ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯤꯇꯩꯁꯤꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯁꯛꯇꯝ ꯀꯌꯥꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨꯒꯅꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯅ ꯑꯦꯁ.ꯇꯤ ꯂꯤꯁꯠ ꯑꯃꯗꯤ ꯚꯣꯇꯔ ꯂꯤꯁꯠꯇ ꯂꯥꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯂꯣꯏꯅꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯔꯛꯇꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯗꯨꯅ ꯈꯪꯍꯜꯂꯨꯒꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯑꯣꯐ ꯁ꯭ꯇꯦꯠꯇ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕ ꯃꯤꯇꯩꯁꯤꯡ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯀꯟꯖꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯃꯤꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯠꯇ ꯆꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯛꯂꯧ ꯄꯤꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯤꯒꯨꯝꯂꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯥꯎꯅ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯏꯍꯧ ꯑꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯗꯥ ꯑꯁꯤ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯃꯤꯇꯩꯁꯤꯡꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯠꯇ ꯆꯟꯅꯕꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡ ꯑꯃꯅ ꯊꯣꯛꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯄꯤ.ꯇꯤ.ꯑꯥꯏꯅ ꯂꯧꯕ ꯚꯤꯗꯤꯑꯣ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯃꯨꯛ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯧꯖꯤꯛ ꯃꯤꯇꯩꯁꯤꯡꯅ ꯑꯦꯁ.ꯇꯤ ꯂꯤꯁꯠꯇ ꯆꯟꯕꯗ ꯌꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯌꯦꯠꯄꯒꯤ ꯍꯛꯁꯨ ꯂꯩꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔꯠ ꯔꯥꯏꯠꯅꯤ ꯁꯦꯛꯁꯟ ꯈꯔꯗꯒꯤ ꯃꯤꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯠꯇ ꯆꯟꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯁꯨ ꯃꯗꯨ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔꯅ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯏꯟꯁꯤꯜꯂꯒ ꯇꯧꯈꯤꯕ ꯑꯣꯏꯔꯝꯈꯤ ꯃꯤꯇꯩꯒꯤ ꯑꯦꯁ.ꯇꯤꯒꯤ ꯏꯁꯨ ꯑꯁꯤꯕꯨ ꯄꯥꯋꯔ ꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯚꯣꯠ ꯕꯦꯡꯀꯤ ꯔꯥꯖꯅꯤꯇꯤꯗ ꯉꯥꯎꯔꯒ ꯂꯩꯕ ꯁꯛꯇꯤꯁꯤꯡꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯔꯒ ꯅꯥꯊꯩꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯦꯁ.ꯇꯤꯒꯤ ꯏꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯊꯨꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯈꯨꯗꯛꯇ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯁꯨ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯆꯨꯝꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯑꯃꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯕꯨ ꯃꯇꯝ ꯁꯥꯡꯅ ꯊꯑꯣꯏꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯃꯤꯔꯥꯏꯈꯤꯕꯗꯒꯤ ꯊꯣꯛꯍꯜꯂꯛꯄ ꯃꯔꯝ ꯑꯃꯅꯤ ꯃꯇꯝ ꯁꯥꯡꯅ ꯕꯣꯔꯗꯔ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯈꯤꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯔꯤꯖꯤꯝ ꯃꯨꯚꯃꯦꯟꯠ ꯆꯠꯅꯍꯟꯈꯤꯕꯗꯒꯤꯁꯨ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯥꯋꯔ ꯄꯣꯂꯤꯇꯤꯛꯁꯀꯤꯗꯃꯛ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤꯁꯤꯡ ꯑꯁꯤꯕꯨ ꯚꯣꯇꯔ ꯂꯤꯁꯠꯇ ꯂꯥꯟꯅ ꯍꯥꯞꯆꯤꯟꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯅꯠꯇꯕ ꯃꯈꯣꯏꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯑꯦꯁ.ꯇꯤ ꯂꯤꯁꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯃꯁꯨꯅꯤ ꯃꯈꯥ ꯇꯥꯅ ꯄꯥꯋꯔ ꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯛꯂꯤꯕ ꯐꯨꯔꯨꯞꯁꯤꯡꯕꯨ ꯊꯦꯡꯅꯕꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯊꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯄꯨ ꯑꯣꯏꯅ ꯌꯣꯛꯇꯨꯅ ꯊꯝꯂꯛꯄꯅꯤ MMTUꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯅ ꯁꯛꯇꯤ ꯄꯥꯏꯗꯅ ꯂꯩꯔꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯊꯧꯑꯣꯏꯔꯛꯇꯕꯗꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯇꯛꯁꯤꯟꯕ ꯑꯃꯗꯤ ꯀꯦꯝꯄꯦꯟ ꯇꯧꯕ ꯆꯠꯄꯅꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯨꯔꯨꯞ ꯑꯁꯤ ꯍꯤꯡꯕ ꯁꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯀꯣꯔ ꯏꯁꯨꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏ ꯈꯔꯈꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯗꯨꯈꯛ ꯌꯦꯡꯂꯒ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨꯗꯤ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁ꯭ꯄꯦꯁ ꯁꯦꯟꯃꯤꯠꯂꯣꯟ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯂꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯛꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯏꯀꯣꯅꯣꯃꯤ ꯑꯁꯤꯅꯆꯤꯡꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯒꯦ ꯈꯟꯗ꯭ꯔꯕ ꯂꯨꯆꯤꯡꯕꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯀꯣꯔ ꯏꯁꯨ ꯑꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯆꯠꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯏꯪ 2023ꯇ ꯄꯥꯡꯊꯣꯛꯀꯗꯕ ꯖꯦꯅꯔꯦꯜ ꯑꯦꯂꯦꯛꯁꯟꯗ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯄꯔꯥ ꯇꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯨ ꯁꯦꯟꯗꯨꯅ ꯂꯩꯕꯤꯌꯨ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯀꯟꯖꯅꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯤꯝ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯁꯦꯈ ꯍꯁꯤꯅꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯈꯪꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯤꯝ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯦꯈ ꯍꯁꯤꯅꯥꯅ ꯏꯟꯗꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯎꯠꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯁꯦꯈ ꯍꯁꯤꯅꯥꯕꯨ ꯈꯨꯠꯁꯤꯟꯅꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯇ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯁꯦꯈ ꯍꯁꯤꯅꯥꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯌꯨꯅꯨꯁꯅ ꯈꯪꯍꯜꯂꯛꯈꯤ ꯁꯦꯈ ꯍꯁꯤꯅꯥꯅ ꯌꯦꯡꯊꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯨꯁꯅ ꯄꯦꯟꯗꯕ ꯎꯠꯂꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯈꯨꯠꯁꯤꯟꯅꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯍꯥꯏꯖꯔꯛꯇ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯁꯦꯈ ꯍꯁꯤꯅꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯏꯟꯇꯔꯤꯝ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ
India Sheikh Hasina na sangjafam lauduna leiribasi Bangladesh ki miyam ki maikidigi makpu kushinaraglaba leba asida oyel bisar sathapa pamlibani mak India da sangjafam lauduna leiraga Bangladesh ki mayukta leiba wafam kaya ama phongdoraklibasi pianaba pui hairi masina leba anigi marakta leinariba marida akaiba tholakpa yai hairi Sheikh Hasina na tumina leiba tholagadi aikoina mahakpu kauthokiba phawi hai Bangladesh da leiriba miyamna Sheikh Hasina ki mathakta leiriba pianaba singa tu makna tumina leiba taragadi kauthokigani masina taduna mahana Bangladesh ki mayukta leiba wafam kya ama phongdorakpa taragadi India da mahakpu khusinarangna takshilakpagi matang lakani masi India amadi Bangladesh ki oinasu afaba oiroidaba thawong amani hairi Bangladesh ki miyamna yumthangnariba leibak India ga afaba maruk mapang oiba mari thamba pami interim leader oiriba Yunus ki maikidigi su India bu Sheikh Hasina ki maikidigi unfriendly oiba wafam sing phongdoraktanabagi wafam takshili India ga tungi punchida maruk mapang oina laiminanabagi matangda Yunus na leibak masilgi oina lainariba treaty sing amuk na haunana yengsinabagi wafam su demand tawki haiden su pausida makhatana phongdorakli aduga hauzik oina di meyam paus su matang sa lusinjarage amasu meyam pun anauba update ngamina sena channel sigi maikidigi meyang ifamda makhatana thamjari meyam pun anauba update ngamina si